ꯊꯝꯖꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ जगत मिहार की लंगला लंजिल अयाम खंग ngamle चेनबसिंग अथुबा मतमदा फारगनी हाइना चीफ मिनिस्टर एन बिरेन ना फोंदोखरे जगत मिहार की मतंग थोकिबा थौदोक अदुगी सीसीटीवी की फुटेज सोशल मीडिया दा पाक सन्ना संदोरकले पुलिस ना चेनबसिंग फानना फोनरी हाइरी मणिपुर के अहानबा डिजिटल प्लानेटोरियम तागेल पात चीफ मिनिस्टर एन बिरेन ना संगाक्रे त्रिपुरा की नौना चीफ मिनिस्टर होगदौरिबा बिप्लब देवना स्टेट अदुदा लैरिबा मणिपुरी सिंगी सेमिट लोगी फिबम फगदहनगनी अमदे वासपगी थोरमदा चीफ मिनिस्टर एन बिरेन यावननबा बाटन तौगनी फोंदोक्रे हौजिक पाउ संदोरंग पिजरी थासिगी तांग अहुंगे नोंयाय मतुंगदा नागमपाल फवे संगबम लेकायदा सखंगदबा सिंगना नोंमैना कापलंबदगी लेखिद्रबा थौचोम जगत मिसिगी मतंगदा लंगला लंजिल अयाम्बा खंगबंगमले अथुबा मतमदा थौदोक्तुदा चेनबा सिंग फागत पंगमलगनी हाइना चीफ मिनिस्टर एन बिरेन फोंदोक्रे वाफमसी ngasi खुमन लंपाक स्पोर्ट्स कॉम्प्लेक्स मनुंगदा नेशनल स्पोर्ट्स यूनिवर्सिटी गे बॉयज अमसुंग गर्ल्स हॉस्टल संगाबगी थौरमदा फोंदोखिबनी महाकना मखा तारदुना थोकिबा थौदोक अदु यामना लाइबक थीबनी ngasisu singjamai parking area da lambi da wai sit pi nupi ama gari na thombadagi laikidre thaudo asigi matang da su chenaba sing phagat na bakkan na honari haiki gari hengkana bagi thongna bro torga no mi na ama no mai kapaga halle sire maman yang ko mi ga live koi government side ke koi kana footage CCTV footage da kari da tawre identified I felt almost identified tawre na logwe moi suspicious ama adu ekoi kana planari le amana ngasi la yam thiba mana sweeper nupi ai pung manga asida koi mayam gi da thawgolaga sumsit silaga leiba nupi ama singjamai gi da gari amuba Honda City amana thomma men tawgana madugi sire ona accident thoiba option gi sidai da am kare haini hoi adai matam su thoi thokure da haro kumai se kitang kogi yamna wild loibagi mong to kholakpuse maduni dai koina kitang control to bangam goda ina koina mayam da express to segi bide koi auction bu toksi haibane te dharma gi oibo rom da tawgudu di kai da dharma gi rom da holy gi puja gi kari gi thabal chongba matam amagi kaso kai te but yam hanjanna tawkpuse madudani dai koina kitang pakachadna kitang tension ba phagadra ga ina tension ji haibasu na tension ba phagadra ina I opinion na mayam da shift obuni adu 90% है ना पॉजिटिव बॉय अमरोमदा खुमल लंपाक्ता लेरिबा नेशनल स्पोर्ट्स एकेडमी असी यामना वाना हौखिबनी एकेडमी असी परफॉर्मेंस फगनब होनसी हाइखे फमुंग चामगा यांखै लेबा बॉयज अमसुंग गर्ल्स हॉस्टल सिंग ngasi संगाबगी थौरमदुदा PHC मिनिस्टर एल दिखो वांखै केंद्र की MLA ओक्रम हेनरी अमदी अतै ऑफिशियल के असुसरग्याखि स्पोर्ट्स एकेडमी सी वाना हौखिबनी वाना फंगबनी अदो हुजिक क्रमाइने तौरिगे कमदौरिगे सिसु खैतंग फिल्म फगनहनिगे खैतंग क्वालिटी लैनको से प्रिंसिपल क्रमाइ तौरी ओजा सिंग क्रमाइ तौरी मोगी चाना थंगनब छात्र सिंग सिगी मोगी अचीवमेंट एकेडमी हांगरो मतुंग द मखोगी परफॉर्मेंस क्रमाइ तौरी करी तौरी के तौरी के हाइबसु स्टडी अमा चौबो संग्रा मदो ओलंपिक एसोसिएशन की कांगबुसु लैरिबसिंग दम चंगदा यंगबे अखै इंडिपेंडेंट बॉडी ने मणिपुर से हम सेमोरसे सिने यामना चौखलब कंट्री अटोपगी मक्का कंपेयर तौब ngamdrosu moidugi thaktu yongnana bawge koi semangammadra haibe koi thajabla चटखिबा मार्च की तांग अनि अमसुंग अहुंगी लोनाबा अहिंग नोंयाय मतुंग पुंग अमा खरा हेलकपा मतमदा नागमपाल फगवे संगबम लेकायदगी चही कुनगा हुमदोइरोम ता ngairiba थोकचोम टोनी एलियस जगतपु सखंगदबा सिंगना नागमपाल की मेन रोड ता नोंगैना कापतुना हालमखिबा थौदोक अदुगे CCTV की फुटेज सोशल मीडिया दा पाक सन्ना संदोरकले नुमित अदुदा टोनी गा चटमिनबा ममानबा सिंग पुलिस ना वाहुंग पाहुंग चथखरे मिहात पसिंग अथुबा मतमदा पुलिस ना फागनबा थबक यामना कन्ना खली हारी
Miada du yaning da phongdok pagaloina na thodo du da chena ba miwe sing phaduna ain gi cherak piu haina mihat adugi matang da sem kiba jesina ngasi nagamapa lambi thingduna wakan mi pham chathakre wakan mi pham adu da saruk yakiba ko convener h manglem na phongdorak pada hayeng mars ki tang taruk phawgi manungda police na mihat pasing puthokani hairi base karigumba puthok ta tarabadi makha tana akan ba khongjang changsingani license gun pai ba miwe singna imphal city da phawba mi hat pangam khalaklaba matam masida police singna praja singak sheli haibasi kadai dano hanglakli Manipur police lady ba huji yamna akan ba ason ba sunnate kodakta immediately tawriba mayam singa si moina hoi lawriba khongthang si buria phaba khongthang mayam lokholi tawudu adui mamang na thokringai mamang sida hairiba mayam singa se thoktana bidu no khoina section thaurang lokhotaba amadi hairiba license gun ama pairaga koicha chaliba miui singa si check torga fajana keno oidaba ari license gun piriba kangbu singi karamba miui na kamai tawona karamba ground da piriba no haibinga si bhogoda sabsaba keno ama sarkar ki policy leitaba si amna pendaba am khakti Laikhidrabi jagat ki apokpi mama memchana machabu mikupta nongmaina kaptuna hatkhraga numit humni suraba phawda mihat pasing karigi puthokpa ngamdribano athuba matamda mihat pa puthoktuna chapchaba chairak pibiu haiki Taban cuma sakai sana minit amagi malung na mo na loisan mi bado ngachi mok mo na mihat bado putok pangandri ba kari marang no ngachi mag icha putok yo icha hat pa mihat bado ngachi mok putok yo mamahay lay bangamdre ibo icha gi macha udri mo mama icha charo na ngachi mok sadri icha hat pa mihat bado ngachi mok putok yo Amarom da mihat pa sibu pangnana bhona bada miyam puna achoba daita lominana ba club civil society organization maira paibi ima singna mateng pangbiu haina thangmaiban united club na phongdorakle hayeng tang taruk phabugi manungda mihat pa puthoktura matik chaba chairak pinana ba thabak lokhatrabadi mathangi numit tang taretagi miyam gi mateng galoinana akan ba khongjang changslagani mara leba mihat pa sing athuba matamda phagatuna chairak pinana ba manipur sarkar amade mari leinaba singda appeal torakle Hauzik paliba BJP na luchingba chungsinaba laingak asigi chahi ama pharakpagi thoram singi manung chana March amadagi taraga manga phawba inauguration fortnight sangabagi thakai oigani amade loislaba project jamaga tara taruk sangagani haina lauthokrabagi matungda ngase je minister N Birena tagel patalaiba Manipur Science Center gi complex ta state asigi ahanba digital planetarium oiraba Imphal planetarium sangakre Science and Technology Department na sinba sangabagi thoram aduda PSE Minister L Dikho Basoi Kendra gi MLA AK Mirabai na chingba susargyaki NEC gi makada lupa lakh chani nifu changna saba sit yankhai ki capacity leiba planetarium ase National Council of Science Museum Kolkata na technology pibani hairi Thoramaduda MLA AK Mirabai na tagel pat ase marueba institution kaya sagalabana phajana semgat haningi haike L Dikona hauzik lady belengak asina kanna honabadagi Imphal Dimapur lambida escort yaugdrabasu gari chatpangamle miyam na lengak asida hena mateng pangbiu haike Chief Minister na makata na haiki science na miyoiba kunaida kanaba kaya pibana achoba planetarium ama sabagi mathautai maramasna miyoy chamngarom chanba planetarium ama athuba matamda saganna bathaurang paikhalagani Manipur da awonba ama purakna bagi chapchaba matamdo hauzik yaurakle ising ichaudagi kannanaba lamphel pata lam ekar chaniga humpuda ising tungsil hananaba water body ama semnanabagi pandam thamlambado ekar chamri humbudra da chauthok hananaba lamloksle Manipur gi miyam da cancer nung leiba amade kidney gi anabana chingba paktakna na leiribase jinjak mari leinabra haibadu yengsnanaba ekhoina chariba jinjak sing asida thijilnaba research institute amasuling khatnanaba thorang loire haina chief minister na makhataki Manipur praja sathina bhab tare sathina development simoi ui change simoi ui appreciate obi support obi khoi asoi badum haibiro Mandi aku isu khangga kana su polok kote mies. Aku isu learning stage. Aduna mayam gi support mayam gi mateng drakar le do aphaba Manipuran di go heninge. Ngasi honorable prime minister na Tripura da vote kom bada Meghalaya da vote kom bada aku gi government je pallaga ngange. Yango Manipur da sayim dangai aina Hyderabad la hello ena bal le gidre gaina. Sumaina khara human oriented oiba. Miui boga. Miui boga ngata ni na koi.
मियोबे ngathani miyobe mateng pangnabaduni miyobe fanabadang to honabaduni koi त्रिपुरादा चही कुनगा मंगा माय पालकलबा सीपीआई एमबु यामना चावना माइथिबा पिरामदुना हौजिक नौना पाइरकदौरिबा बीजेपी लेंगा के चीफ मिनिस्टर ओइनना बंगांगनारिबा बिप्लब देवना त्रिपुरादा चही चा कयागी ममांगदगे खुंदा लैतादुना लैरकलिबा मणिपुरी मियामगी पुंसी याइफनबगिदमक तोंगान तोंगानबा थौरांग कया पाइखतकनी हाइना थाजबा पिरखरे ISTV न्यूज की डेस्क एडिटर रंजन थियाम अमदे कैमरामैन जयंत शर्मा ngasi agartalada mahaka akhanna unaba amada wafam asi phongdorkibani mahakna hai त्रिपुरादा लैरिबा मणिपुरी सिंगना स्टेट असिदा लैरिबा ngasi लैरिबा थाक asi yorakna na bkhonabada achauba थौदांग लौदुना लाकले हौखिबा चही कयादा मणिपुरी सिंगी फिबम फगल हननबा हानगी कम्युनिस्ट लेंगाकना करिमता होनरमद्रबसु हौजिक बीजेपी की लेंगाक लाकदौरबनिना मखोइगिदमक होनबा याबा होननबा येंगसिनगनी हाइके लोइनना महागना चीफ मिनिस्टर ओइना वासपगी थौरमदा मणिपुर की चीफ मिनिस्टर एन बिरेनबु यावरनबा बार्टन सोइदना तौगनी हाइनसु फोंदोरखि सिंगजमै पार्किंग द वाइट सीट पी नुपी अमंगसी अयुक मसक खंगदबा कार अमना थोमलंबदगी लैखिद्रे थौदोसी ngasi अयुक पुंग मंगारोम ताबा मतमदा थोकिबने लैखिद्रबी नुपी अदुदी तोइजम तंफा चही निफुगा मंगा मपुरोइबा सनाथोय कियामगै खोइरोम लेकाइदगिनी माक महुत की मखादा लेबा क्रेफ्ट कौबा एनजीओ अमगी मखादा वाइट सीट पगी थबक तौबनी हाइरे तंफाबु थोमलमलिबा गाड़ी अदु अमुबा मचुगे होंडा सिटी कारनी हाइरे थौदोक अदुबो यानिंगदबा फोंदोक्तुना लमदम अदोंगी मियामना पुंग खरा इम्फाल मोरेल लंबी की सिंगजमै बाजारदा लंबी थिंगबगी थबक चथरुरे थौदोक थोफमदा केंद्र की एमएलए सु ओरिबा एल रामेश्वर महुत मिनिस्टर टीएस श्यामकुमार महुत की डायरेक्टर एन गित कुमार सु लाक्तुना येंगसिनखे महुत मिनिस्टर टीएस श्यामकुमार हाइखिदबदा लैखिद्रबी तंफागी इमुंग मनुंगदा सरकार की माइकैदगी पांगबा याबा मतेंग पांगनी थौदोसिदा चेनरिबा गाड़ी अदु अथुबा मतमदा फाननबा पुलिसना अकनबा थबक लौखतख्रे इम्फाल की अकोइबदा लैरिबा कैथेल सिंगदा सीसीटीवी कैमरा थमदुना आयन की वांगमदा थबक तौबा मियोय सिंग फाननबा थबक लौखतपदा खुदोंग चानबा होनरगनी हाइके पुलिस बुसना बेखन दे लोइ पीपीएम थोपने अदो सिम मयाम जी होम डिपार्टमेंट ओनम सिमिसन पाइमिना आई थोथोदोंग बसु आई खंगोदरे तो बुसि सिम अवारबा मयाम जी तोम तो लेबो मयाम ओनम सिमिसन आई ngasa हाइजाबा लोइ चलगा कोइ लेबा कोर्ट जोन लेबा सिटी मंग लेबा ऑन पुलिस बुट मयाम से लाए मोना थोदोम थे सेनग्रे पुलिस त तान थाना गदम लेमसे बुट मयाम सिना दसिम गाड़ी लेता बेसी बुसि ओनम सिमिसन हारे का गाड़ी सिंग लोन पीने होना जरे लौबे आबा मफम सिंगदा अयाबा यावदना मखल अमतगी युम यावना स्कूल अमदी ऑफिस बिल्डिंग न चिंगबा साजिनबा यारोय हाइना मणिपुर सरकार न अकनबा फिरेप अमग लोइनाना दि मणिपुर कंजर्वेशन ऑफ पेडीलैंड एंड वेटलैंड एक्ट लिसिंगनी तराग मरी की मखादा थबक पाइखलिंगै चेरक्ता हौजिक कोंगबदगी कैराव फावबगी लंबीगी ममांग अमदी मनिंग थंगबा सरुक्ता लौ उनरिबा लाइरेन पार्क की मफम सिंगदा मियोय खरना मसा मसागी युम साजिननबा यामना कन्ना थबक पाइखलकले हंदक रेवेन्यू मिनिस्टर कराम श्याम मसामक चतुना लौफम कन्ननबगिदमकता पाइखतखिबा थबक अदो हाइरिबा मफम असिदा सुमिदेंग चंगदुना पाइखतलिबा थबक असि करिनो कनागी अयाबा यावरगा तौरिबनो हाइबदु येंगसिल हनिंगबगी अपाम्बा लमदमदोंगी मियामना थमलकले नवदीप लेबा चुराचांद महाराज की खुबम ममिंग तंगाइरे हाना लेरंबा चुराचांद महाराज की खुबम लेरिबा मफम अदु नापी सिंगनांग हौजिंदुना लैखिबदगी मफम अदुदा मणिपुर की निंगथौ अमगी खुबम लै हाइबसी खंगनरक्त्रे नवदीप लेबा श्री श्री अनु महाप्रभु सेवायत समिति की चेयरमैन आरके रणजीतना फोंदोरकपदा असिगुंबा महाराज की खुबम असि मरी लेनबा सिंगना मिदेंग चंगबिदुना निंगथीना सेमगलहनिंगे नवदीप चुराचांद महाराज की खुबम निंगथीना सेमगत पीबना मणिपुरी सिंगी चौथोक्चनिंगाई ओइगनी अथुबदा सरकार की मरी लेनबा सिंगना मिदेंग चंगबियु हाइना फोंदोरक्रि मेंटेनेंस कनामत तौबिनबा लेतबा मखुई इमुंग मनुंग हम ओइ इमुंग कनामत लेत मरमना मेंटेनेंस तौबिदबा जी जंगल येंग याम नाइत्रे कस्तूरबा गांधी बालिका विद्यालय क्लास 10 फाउब तमनबगी खुदोंचाब लेरगनी हाइना एजुकेशन मिनिस्टर टीएस राधेश्यामना फोंदोखरे इम्फाल ईस्ट डिस्ट्रिक्ट के अंद्रोदा नौना साबा कस्तूरबा गांधी बालिका विद्यालय की बिल्डिंग अमसुंग हॉस्टल एजुकेशन मिनिस्टर टीएस राधेश्याम अमसुंग मिनिस्टर टीएस श्यामकुमार एमएलए अमदी एल रामेश्वर संगातुना हांगदोखरे अंद्रो केंद्र पांथोखिबा थोरमदा एजुकेशन मिनिस्टर टीएस राधेश्याम हाइकिबदा
Jahi kaya gi mamangdagi education sector da chatna kanglon leiramdaba amasung transfer policy da leirambat charang nabana maram oiduna Manipur da government school sing shithanbani. Khunai ama lamjingbada nupina lauriba thodangbu ikai khumnaba oina scheme kaya paikhatuna honarakpagi makhada Kasturba Gandhi Balika Vidyalaya da class 8 yauna leirambadu class 10 phawba leiragani haiki. When quite a problem to Ojasing is seniority, promotion, Ademo service matter, Adum Batolop Sangna Pangaba, school seller like from Hilaram, the Buguma, transfer posting, Mongsan like the Buguma, Adum policy leram, the Adunamara Moiraga education, Siam suffered or me, Andro Kendrese. Says the Honorable Minister Kendregi, MLS who believes in a school, Taruk Lay, high school, Taruk, Loinam hostel later. Angansingi, Araba Pisadi, local area development fund, Kaidilo in Sarga. Yam President Torambasi, a Wakaldi, Tongan, Ken Kudimaki, MLA Mantris in the Swine to Viram Matara, the education singasi. Yam Wang and Kanja, education la Kahana, importance, Piviram Dava, like thing I need Adwaki and over Sakas and Sweden and Aquay, Sanguacharakani Maruina, Nupimacha Singita, Yam Kana Kahan, Aduka rural area, who impesi speak and Anatamzak. Minister T.S. Radheshyamna Andro Kendrada Ladiba High School si Mahiroi Ayambana admission Pangdaba Yaunare. Lisingani Taretagi Hoduna Kendra Sida Government School da Sel Tingdana Larik Tamale Amasung Hostel Gi Kudong Chaba High School Tarukta Laire. Oza Singa Mahiroi Singda Larik Mapung Pana Tambigadabani. Tungda Lakadawa problem sing education Kaktana Ngaktok Pangamgani. Competition Gi Matamasida Mahaki Maikaidagi School sing upgrade Tawani Haki. Andro Kendra de government school Mingzamadi and why? Aduga private school Mingzamadi and common one. Peguna the shit Pibangam de. When I see shit Pibangam the big programs, Yaquino, government school in the Andro Kendra, Saturn shit Mings and Baggy shit Pibangam, the way our fest away. Shimak Prazasina, Tazabiba, Amadi, Sakab Tazabiba, Amdi Lady is using me to Tazabiba, so Kudamam. Tamenglong District Manung Dalaiba, Larik Laishu Hairaban Hasing Amade, media person singing Oiba exposure to Rama, Assamgi Eco Tourism Mapam Ama Oriba, Kajiranga Park Amade, Jorahana Chingba Mapam Sing the Chakre. Tamenglong Amade, None District Tagi Mioy Nipurom Amade official Mari Yauna Chatkiba exposure to Rado, Ngasi Sanjan Tong Dalaiba Forest Department Head Office Tagi Lamtake. Lamthabagi Thoramatuda Principal Chief Conservator of Forest K. Angame, Conservator of Forest S. Dhananjoy Yauna Marilena Official Singsu Sagyaki. Forest Department ke official amana phongdorokpada ecotourism gi matang da khangnanaba exposure tourasi media gi mioi manga yauna chatpani haiki. Yausang numit mangani chupna pangthoktuna pumnamak paralyzed ohen bahibasi khunayasi maning hanbani haina Women Association for Social Economic Development thador pacharol amana khangalakwe Mahiroi singi khwaidagi maroiba parikha class 10 amade 12 ki parikha chathariba matamni yausang kumai asina mahiroi singda chauna ayat papire Thabal Chongbata National Highway amadi Maroi Balambi Singh Thachinduna Chongbiganu Mari Lainaba DC Singna permit Pidanaba Sulub Asina Apil Torkli. Hosi Pau Gimarthana Temba Brematang Lominasi. Ogo, Quick Zone Gidi Tatis College di. Mamal Sumapong Kuding Chamane, Yosumangro Pista Salabrina. Adusumatata, Superlink footing often Mamum Pirisidi. Tas electric run notion, Bagumna, you what is where? Dudi, Sanagi Mohut Yangness in Viandre. Kaidurino, Kanano, Kaino, Kaidu, Masipumna. Roy Levy, Gary, and Magatung, Kura like a Tony Kaliva, Namai de Kaidro, Semun Putoga, Labing under Senbun Putok and Labing under Su, Impal Penas the Salon. I to Hanbalang of the Impal Penas to get loan in a loan. Impal Penas, the long women of the Gary Loan Lowy Abdon Java Pizzery, Adom Lapam Mokali Gary Kurima, Lowy Bayani. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West and at authorized dealers across state for a smooth drive.
Break matungda amukana taram nokchari makataba pauda Staff Selection Commission na pangthokpa Combined Graduate Level Examination gi question amasung answer sing exam pangthok tringi gi mamangda social media singda viral orakpa kamari leinana National Students Union India NSUI gi thomi sing amade naharol kayana India gi mafam sinba thungna yaningda bagi khongjang changchiliba sida Prime Minister Narendra Modi na luchingba India government asina wa oina lobidre haina NSUI Manipur State Unit na maral sirakli ngasi Congress Bhavan da leiba State Unit ke office da pangthokiba paumi singa unabada unit asigi President P Bankim Chandra Maitaina question amadi answer leak oikiba adubu CBI da sinaduna inquiry tawhanbaga loinana achumba putho uhaina taksinki कयंता थवई थौसादना कोई गवर्नमेंट फॉर्मेशन की मोगी पॉलिटिकल विक्ट्री की सेलिब्रेशन लोम द फोकस तौरग लेगिबसे कोई एनएसयूआई ना तसेंग न पेंजदे अदुना इन कंटिन्यूएशन ऑफ दिस प्रोटेस्ट इन सपोर्ट ऑफ दिस यूथ कोई एनएसयूआई मणिपुर स्टेट न सो कोई ngasi की प्रेस मीट सि पांगथोक जरगा कंडेम तौजबनी ngasi ayuk pung mapal ga minute yang khairom taba matamda khopum police station gi manung chanba molfai amade goitang chingkau khul ani gi marakta NSN IM ge kader singni chingna ba miyo singna nomaina kapsilakpada tarahumdoi shuba Sikh Light Infantry ge lanmi ama panduna sokpadagi leima khongda layeng laba matungda numit jungba mamangda laikhidre haire laikhidraba lanmi adugi maming Naik Amar Sir Singh kawe atopa lanmi khara su soklambe yai haina police ki pau aman haire Thaudosi matang da khopum police station na FIR machankre ngasi Churachandpur gi Kamdau Bang lamkadage tangtuf lian gi loinabi chingbiakim da kapnanaba I mathau tabadage Assam Rifles ke Captain Mahadev A amade Naik Vikas Kumar na I unit ani pikre hari Hayang ayuk pung mapal dagi Ukrul District ki Hundung da laiba chamaga kuntran tho shuba KV substation ge nungbi khulen da laiba 33 KV substation phawgi marakta chatliba high voltage transmission line asi KV 33 da charge tawgada banamaram oiduna kanagumba miyoi amatana transmission line amadi electric post manakta changba amadi kaba tawbidanaba Manipur State Power Company Limited na thadropa cherol amana khangalakbe Manipur ki sangnai raba saisakpa amadi actor amasu oiriba Boniam Thokchomna back the pillars haiba team ama semduna kana leijadraba tola tarba angang singidamakta angamba thakta mateng pangba amade mai tamhannaba wakhalon ga loinana yausang kumai manungda play with the colors haiba team da sana khotnaba ki thoram pangthokre thoram adu Tijim Road Trau ground da pangthokhe tongan ba field leiriba miyoi sing amade actor kayana mana changsilakliba campaign asida saruk yaduna mateng pangkhe maroina angang singda lambi chatpagi niyom ningthina khangan bagi campaign loinana tongan ba masana kaya su pangthokhe sangsiliba campaign asi makhata na Manipur gi tongan ba district singda leiriba under privileged angang singidamak leptana pangthokadori ngarang pangthokiba thoramaduda actor asna tongan ba mahaki popular oirba isai sing amade acting tawduna angang singi pungning pelhanke Kurai Tinchit Rotalaiba Future Hope Charitable Trust ki mari suba mapok kumun ka mari leinana kaibi sana patalaiba Yaivilan Children Home da chana thakna ba made puritna chingba mateng pangkhre Loki Secretary Sairem Ramanandana Kunai asida karigumba kana bakhara tawronge haibagi pandamda wakhalon manaba kaya punduna trust asi shemkhibani haiki Tabada yamna tu chungba pokpa thaudok ama oiriba hek pokjaba machanupabu wakokna thomdur hatkiba mapa jangjafam piba yaroi haina miyamna Wakan mi pam kre thaudo si hau ki batang kun ga tareta thokibani machanupa hatliba mapa adugi mamingna nongmai them kunje chai humbudra Thawbal district ki Khongjom police station ki manung channa leiba Langathel leikai dagini aduga leikhidraba machanupa adugi mamingna nongmai them dolen chahi nifu mathoine mahaki loinabi chahi taruk surabi machanupi ama amade chahi ahum khakta ngairiba machanupa ama lehaure ngasi phamki ba mifamna tongan ba warep kaya sulokre warep sing adugi manungda mihat pa kunje jail da lehenba amasung mahapuk kana gumba singna jail da ki lokthokna ba khonaram labade maduda miyamna akan mamijeng changba amade laikraba dolen gi lanthum pumnamak lehori ba macha ani gi mingda thamba haibasu yauri wakan mifam aduda saruk yakibi laikraba dolen gi loina be romana
mahaki macha mapu wakokna thomduna hatpa ngamba makubok ase aingi oiba thabak chap chana lokhatuna cherak lokhatpiu haike thaudosi ki matangda case lokhatuna kunje pharba matung judicial remand lokhaduna jail da leiribani Singzame Kendra ki manung dalaiba disabled or bamio singda thak khuding ki lupa chani piba pension scheme ase hena mapung phana pina na bagidamak all Manipur Disabled and Handicapped Person Development Agency na screening committee ama semkre committee aduda Singzame OC Ingocha MSCO ki General Secretary Shumati Social Worker Roman ISTB ki Joint Editor Jit Ningomba Manipur People's Chronicle ki Promote Ningombam Sanal ki Secretary Binasaki MCS के फाउंडर सेक्रेटरी एम रोबिंद्रो एडवोकेट सलाम बोइनाव अमदे एसोसिएशन के सेक्रेटरी नेशनल अवार्डी खैत्री प्रेतमा मैते यावरी पेंशन स्कीम असि सोशल वर्कर ओइनाम रोमेना स्पॉन्सर तोबनी हाइना एसोसिएशन थादरपा चेरोल अमना खांगलकबे क्वाक्टा म्युनिसिपल काउंसिल की वार्ड नंबर 2 दा लेबा मद्रासा सलीहा वादरुल यातमा Lul Banat Hariba Nupi Macha Kaktana Tamba School Aduda Social Worker Tongam Santigaloinana Moirang Kendra Progressive Front Ki Thomishina Pilon Anaba Machine Solar Set na Chingba Polam Kaya Yentokre Masana Masabu Tabak Pijanaba Wakalonda Polam Singadu Yentok Pani Haina Tongam Santina Fongdoki Hauzik Sanabagi Pawmuk Lobirase Ngasigi sanabagi pauda yausang kumay manungda aikoigi pai pusingi matamdaki chatnaduna lakpa kang masana sibu hena yokhatnabagi pandamda kurai kendagi manungda laiba kangla sangom sangi community hall da nupi kangkhutki kang match ama pangthokre match asi the Northeastern Chinese Association kangla na sinbani match atuda ima leimarem bi nupi kangkhutna ima imoinu kangkhutpo panjal taragani thoi mapalda maithib pikre Kang masana sigi matangda imalay merembi kangkut ki President Ngangbam Sobitana Sahi khudingi yausang festival manungda masana si pangthok tuna lakle masana si mut khidana ba pandamda match si pangthok pani haki Pasoi Tuliaima Century Club na Sinduna Pasoi Part 3 Football Ground na Chathariba Anishuba State Level 7A Side Men's Football Tournament ke ngasi sana ki ba ahan match ta RFCB khamnam lerakna Poison FC Pasoi Part 4 bo panjil manga anida maithiba pikre Anishuba match ta Lanchenbi FC Tabungkhongna FC Chalo Scotland Village bo panjil nipan ahumda maithiba pikre hayeng PTCC A Pasoi Part 3 amadi PTCC B aduga RFC A khamnam lerak amadi A Scar Pasoi Part 1 sanagani Indian Navy na Manipur ki tongan ba masana sing da haithoi sing thora ba sanar sing thabak longna na bagi trial selection pangthokadori maruaina boxing fencing handball water polo amadi football masana da haithoi sing thora ba sing dagi thabak changna na ba recruitment trial selection asi pangthokadabani boxing masana handball amadi fencing ki oina lagriba tang tareta SAG hall KLC da tongan ba pungpham sing da pangthokani Water polo gina master ta KLC ki swimming pool da aduga football masana gina master ta Eastern ground da pangthokani hari sanaroi sing adugi masagi chahi taraga tareta ki kunga mathoi phabu ki manungda legadabani loinana class 10 natraga 12 pass tobo oigadabani akup marol Arjun award boxer M Suranjoy da ki khangba yakani hari hauji sanabagi makha taba pau boya 9000 dagi lobisi Sahi sigi JSCC Football Trophy ki final da Student Union of Kanglipak Suk amadi Kanglipak Student Association KSA ga sanaragani Kanglipak Student Association sinduna pangthokliba Kanglei Mega Sports Festival gi saruk amoina ngasidagi Joint Student Coordination Committee gi team mari KSA MSU Suk amadi MSM na saruk yaduna Inter JSCC Football Trophy haukhre ngasi sanakiba ahanba semi-final match da Student Union of Kanglipak Sukna All Manipur Student Union M Subu goal ama sinoda maithiba piduna final sangkhibani match asida mai pakiba Student Union of Kanglipak ki amatangar ba goal adu MD Ishana match ki apiba matamgi half minute amada sankhi match asida Student Union of Kanglipak ki sanaroi lucky da match conduct tokhiba referee na yellow card utkhi
trophy asigi anisuba semi final match ki sanakibada Kanglipak Student Association KSC na Manipur Student Federation MSF goal ahum sinoda maiti biduna final sangkre Kanglipak Student Association ki mai papu ki goal ahum madu pritam na match ki ahum suba madi tari suba minute goal ani sanki atopa goal aduna Rajesh na match ki yankai tari suba minute sanki bani Sathariba trophy asigi aruba match hain tilpung ani tabda Kanglipak Student Association KSC amadi Student Union of Kanglipak suka sanagani Amaromda festival asigi saruga moina sathariba tari suba Kanglipak kang trophy ki final da NBKK nambol kangkhutna nambun mapan kangkhutpu maiti biduna champion oikre Kanglipak Student Association sponsor torga tha sigi tang amadagi kangkhut tarana pul ani thongna khaidoktuna singjamai kangsang amadi Gopal Dev Mandap Ya School da sathariba tari suba Kanglipak kang trophy ki ngasi Gopal Dev Mandap Ya School da sanakhiba aruiba match da NBKK nambol kangkhutna nambun mapan kangkhutpu Panjil kuntaruk Nepal da maiti biduna champion oikibani Amaromda singjamai kangsang da sanakhiba ahum suba position da Gopal Dev Kangkhut Ya School na CRC kuntrapam kangkhutpu Panjil Taranipan Taramri da maiti biduna ahum suba position gi mana lokre Festival asigi saruga moina ibudo thongju lakpa thongju part 2 da sathariba taruk suba mini boys and girls subjunior boys and girls Kanglipak saibi yengdamnaba ngasi loisan khre Aribunimiki pangtokiba sahi taramri makagi nupi masagi kezi kuntranipal dagi nipunitoi phawgi pangtokibada EEA gi S Urmila Misikholgi KS Rupa EEA Timbi gi M Nirmala amadi Mihulski S Puspana ahanbani subamadi ahum subataki kezi nipunitoi dagi niputruk phawgi nupi masagi pangtokibada Misikholgi TI Sanathoibi EEA gi KS Monica EEA Timbi gi YI Phabi amadi Jodika gi N Malemganbina ahanbani subamadi ahum subataki category asigi nupa masagi pangthokibadana KCA gi CS Goktam EEA gi Y Tulzit SDISL KL gi CS Niki amadi IWISL SS gi L Debzitna ahanbani subamadi ahum subatakre KG niputruk tagi yankai phawgi nupi masagi pangthokibada EEA gi KS Laisembina ahanba Zedika gi TS Melina na anishuba Misikhol gi KS Rosni amadi Mihulski TS Tani Sanana ahanbani subamadi ahum subataki category asigi nupa masagi pangthokibada EEA gi NG Zeninas Misikhol gi NG Nelbis STISL KL gi Kritidas amadi KCA gi CS Manimatumna ahanbani subamadi ahum suba takre Amaromda Wal United Youth Club Community Hall Wangkai angom lakai da sathariba ahum suba Kanglipak Junior Boys and Girls Thangta Championship loisan kre aroiba nimitta pangthokiba sahi tratok makhagi nupa masagi phunaba ama amadi ani subagi KG kunthramdoi makhagi da luang thangta academy khurai kongpal gi KS Roshan academy asigi TS Bunis amadi Huyal Lalong Thangta academy yumnam huidrongi ais lanchen mamangna ahanbani subamadi ahum suba takre KG nipumathoi makhagi pangthokibada Huyal Lalong Thangta academy yumnam huidrongi ais linthoi mangang maitei nongsa Lalong Thangta haikrujamgi TS Robertson Eastern Kala Vidya Thangta Association Nomibungi Ais Rajkantana ahanbani subamadi ahum subataki KG nipumapun makhagi pangthokibada Huyal Lalong Thangta academy yumnam huidrongi L Bishal Kha Manipur Thangta academy Palengi PS Abungcha Huyal Lalong Thangta academy yumnam huidrongi Ais Century na ahanbani subamadi ahum subataki KG yankai humdoi makhagi pangthokibada Kha Manipur Thangta academy Palengi N Amarjit Huyal Lalong Thangta academy yumnam huidrongi Nawba Maisnam amadi Miyam Topki KS Nauksana ahanba ani subamadi ahum subatakre KG yakhumdoi mathaki pangthokibada Luang Thangta academy Khurai Kongpalgi TS David Kaibi Thangta academy Kaibi gi M Arbin Maitei Luang Thangta academy Khurai Kongpalgi Ais Herina ahanba ani subamadi ahum subataki nupa masagi thang haibagi pangthokibada Pahulasi Mayai Koibagi S Malemganba unit asigi Victor Raj Ngangom Angelika Sangaipuraugi Ai Lamyanbana ahanbani subamadi ahum subataki category asigi nipi masagi pangthokibadana Pahulasi Mayai Koibigi TS Pianka KTTCA Laring Bamlaikai gi Ais Elina Sanu Angelika Sangaipuraugi L Enina ahanbani subamadi ahum subatakre Junior Boys gi thang haibagi pangthokibada Angelika Sangaipuraugi SS Roseland ICNTA Hyang Thangi Thohenba Huyal Lalong Thangta Academy Yumnam Huidongi TI Surjitna ahanbani subamadi ahum subataki
Basikong Kongba Irongdagi Ningomba Pulendrona Taramanga Suba TS Bino DB Memorial Steleben Marathon Race Lokre Thongam Bino DB Memorial Trust Samari Friends Union Club Kongnang PDP Impal West na Sinduna ngasi taramanga Suba TS Bino DB Memorial Steleben Marathon Race Trust asigi Chairman TS Ibomchana Thobal Mela Groundagi lamthakre Thobal Mela Groundagi Puja Lampak Kongnang PDP Phauba kilometer kumanga gi lamsang marathon race asida athlete kuntra matuna saruk yakhebada Basikong Kongba Irongdagi Ningomam Pholendrona ahanba Samurong Awang Lekai dagi Sapam Romesh na anisuba mari Kakching Mayai Lekai dagi Yangkhom Inauna ahum suba takhi ahanba position takhiba Ningomam Pholendroda lupa lising taraga loinana citation namadi t-shirt piki anisuba position takhiba Sapam Romesh ta lupa lising mangaga loinana citation namadi t-shirt ahum su position takhiba Yangkhom Inauda lupa lising ahumga loinana citation amadi t-shirt sing thorom mapu singna khusina duna puning thawatki pangthokiba marathon race asida saruk yakhiba Uttarakhand gi hauji Assam Rifles thabuk toriba Hari Singh Ranada special prize piki Mari Suba Inter-District Men's Open Volleyball Tournament ki final da SYC Saitudai Khopum amadi ISYDO Haikruzamga sanaragani Recent Youth Club Moidang Pungna Sinduna tha sigitang ani dagi team tarana grupani thongna khaidoktuna club asigi ground sathariba Mari Suba Inter-District Men's Open Volleyball Tournament ki ngasi sanakiba ahan ba semi-final match da SYC Saitudai Khopumna RYC Moidang Pupu set ahum sino kuntaret kunmanga kunamadi kunmanga taranipal da maitiba piduna final sangkibani ani suba semi-final match ki sanakibada ISYDO Haikruzamna KYSU Kairen Bikopu set ahum sino kunmanga taratret kunmanga kunmathoi amadi kunipal kuntarukta maitiba piduna final sangkre sathariba tournament asigi aroiba match hayin tilpung ani tabada sanagani Laima popang kupam apunba sanarelop lasana sinduna thasigi tang kunmanga diki sathariba konithoi suba lasan sports meet led and Sandeswar Memorial 7-man aside 11 open football tournament ki ngasi sanakiba ahanba match da FC Bamdiar amadi Mama FC Moirang lera goal ahum sanaduna draw satkre FC Bamdiar gi goal ahum madu sanatomana goal ani sanki atopa goal aduna Sandip na sankibani Mama FC Moirang lera ki goal ahum maduna Phalgoni Kisan amadi George Sanki tournament asigi anisuba match ki sanakibada yada kangchubi mapal amadi MRC lema popam goal amata sanadana draw satkre Thagatsiri boyai hozul loislakpada ngasi nomagi oiba ainga sagi paw mu pijari Environment Directorate State Climate and Weather Report ki matung ina ngasigi khwaidigi sakiba Celsius degree kunthamathoi dasmik yakhini thoi Khwaidigi ingba Celsius degree tara dasmik yakhini pal Nuksita yawa ising manang isang maximum dasada mariputara mari dasmik suino nipal minimum dasada kunmathoi dasmik humpumapal oike ngasi no sukide Hozir roiba da maroiba paw amukana pijari Jagat Mihar ke langla langjil ayam bakhang mangamle Jennifer Singh asuba matam da pharagani haina Chief Minister and Birena phongdokre Jagat Mihar ke matang da thokiba thodok adugi CCTV ki footage social media da paksana sandorakle police na Jennifer Singh phana na khonari hari Manipur ki ahanba digital planetarium tagel patha Chief Minister and Birena sangakle amade Tripura ki nauna Chief Minister oigadoriba Biplab Devna state aduda lairiba Manipuri singe sanilong ki fibam phagadhangani amade WhatsApp ki thorumda Chief Minister and Biren yauna na papartan tawgani phongdokre Asigidi ISTV na pizaba paw matang sa lojere miyang tabi basimbo amukahna khurumjay